ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯥꯟꯅ ꯇꯨꯅꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯅꯤ꯫ ꯍꯥꯏꯅꯩ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯥꯟꯗ ꯆꯨꯝꯗꯕ ꯂꯩꯇꯦ꯫ ꯇꯥꯡꯕꯜꯒꯤ ꯂꯥꯟ, ꯅꯨꯡꯁꯤꯕꯒꯤ ꯂꯥꯟ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯏꯕꯒꯤ ꯈꯣꯔꯖꯩꯗꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯁꯣꯏꯗꯅ ꯍꯨꯝꯗꯨꯅ ꯄꯨꯒꯅꯤ꯫ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯟꯐꯝꯁꯤꯡꯗ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤ ꯂꯧꯇꯨꯅꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯄꯣꯝꯂꯛꯇ ꯀꯪꯂꯩꯄꯥꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛ ꯑꯉꯛꯄ ꯑꯆꯧꯕ ꯑꯔꯣꯟꯕ ꯂꯥꯟꯐꯝ ꯀꯌꯥꯅꯤ ꯁꯣꯛꯅꯈꯤꯕ꯫ ꯅꯤꯡꯊꯧ ꯀꯣꯜꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯅꯨꯡꯁꯤꯕꯒꯤ, ꯀꯥꯏꯅꯕꯒꯤ, ꯑꯄꯥꯝꯕꯒꯤ, ꯂꯧꯅꯝꯕꯒꯤ꯫ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯅꯈꯤꯗ꯭ꯔꯕ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯃꯃꯝꯇ ꯆꯤꯡꯊꯣꯛꯇꯨꯅ ꯂꯤꯔꯤꯕ ꯅꯣꯚꯦꯜꯅꯤ ꯇꯥꯡꯕꯜ ꯂꯥꯟ꯫ ꯆꯥꯏꯅꯔꯤꯕ ꯊꯥꯡꯒꯤ ꯊꯥꯡꯈꯣꯜꯂꯛꯇ, ꯅꯤꯡꯊꯧ ꯁꯦꯝꯕꯒꯤ ꯂꯧꯇꯨꯅꯕ ꯄꯣꯔꯝꯂꯛꯇ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯀꯌꯥꯁꯨ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯕꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯇꯥꯡꯕꯜ ꯂꯥꯟꯒꯤ ꯂꯩꯃꯥꯏ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯨꯁꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ꯫ ꯇꯥꯎꯔꯨꯁꯤ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛꯇ, ꯂꯨꯞꯂꯨꯁꯤ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯀꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜꯂꯛꯇ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯅ ꯑꯍꯤꯡꯕ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕ B.M. ꯃꯩꯁꯅꯥꯝꯕꯒꯤ ꯅꯣꯚꯦꯜ ꯇꯥꯡꯕꯜ ꯂꯥꯟ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯅꯤ, ꯃꯁꯤꯅ ꯅꯤꯡꯊꯦꯝ ꯂꯩꯕꯥꯛꯇꯅꯤ꯫ ꯂꯪꯊꯕꯥꯜ ꯀꯣꯅꯨꯡ ꯂꯩꯀꯣꯏꯔꯦꯟꯒꯤ ꯌꯨꯕꯔꯥ ꯁꯪꯒꯥꯏ ꯃꯅꯨꯡꯒꯤ ꯌꯥꯍꯤꯞꯐꯝ ꯀꯥꯗꯅꯤ꯫ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍ ꯐꯃꯨꯡ ꯐꯝꯖꯥꯎ ꯃꯊꯛꯇ ꯂꯣꯡꯅ ꯌꯥꯇꯥꯔꯤ꯫ ꯃꯍꯥꯛ ꯇꯨꯝꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯇꯨꯝꯗ꯭ꯔꯤꯕꯔꯥ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯊꯟꯇꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯤ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯡꯃꯤꯠꯇꯤ ꯂꯥꯎꯅ ꯄꯥꯡꯂꯝꯕ ꯌꯥꯏ꯫ ꯃꯈꯣꯏ ꯀꯌꯥꯒꯤ ꯋꯥꯈꯜ ꯀꯌꯥ ꯈꯟꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯏ꯫ ꯃꯩ ꯀꯝꯕꯤꯒꯤ ꯃꯩꯉꯥꯜ ꯀꯥ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯃꯔꯤꯗ ꯊꯥꯜꯂꯤ꯫ ꯍꯥꯏꯐꯦꯠ ꯐꯖꯅ ꯑꯗꯨꯝ ꯉꯥꯜꯂꯤ꯫ ꯁꯅꯀ꯭ꯌꯥ, ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯕꯨ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯊꯧꯒꯜꯂꯣꯟ ꯉꯥꯛꯅ ꯀꯧꯔꯛꯏ꯫ ꯋꯥꯍꯩ ꯃꯈꯥ ꯇꯥꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯐꯃꯥꯡꯗ ꯂꯦꯞꯂꯩ꯫ ꯃꯈꯨꯠꯇ ꯁꯦꯟꯖꯦꯡꯒꯤ ꯈꯨꯖꯥꯏ ꯌꯥꯏꯃꯔꯞ ꯇꯧꯕ ꯑꯃ ꯄꯥꯏꯔꯛꯏ꯫ ꯃꯈꯨꯝ ꯈꯨꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯐꯃꯨꯡ ꯃꯌꯥꯒꯤ ꯐꯥꯜ ꯑꯋꯥꯡꯕ ꯃꯆꯥ ꯑꯃꯒꯤ ꯃꯊꯛꯇ ꯈꯨꯖꯥꯏ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯨꯅ ꯊꯝꯂꯩ꯫ ꯊꯧꯑꯣꯏꯅ ꯇꯧꯔꯤꯕꯅꯤ, ꯁꯥꯎꯔꯪꯅꯕ ꯃꯇꯧꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯗꯣ ꯃꯣꯃꯣꯟ ꯇꯧꯏ꯫ ꯑꯣꯏꯅꯖꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤ ꯀꯥꯏꯍꯧꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍ ꯌꯥꯝꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯕꯅꯤ꯫ ꯁꯣꯠ ꯄꯦꯛ ꯂꯥꯎꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯥꯐꯝ ꯂꯥꯟꯐꯝ ꯀꯌꯥꯗ ꯁꯣꯠ ꯄꯦꯛꯀꯤ ꯃꯈꯣꯜ ꯍꯦꯛ ꯇꯥꯕꯒ ꯊꯥꯡ ꯁꯠꯄꯅ ꯍꯥꯜꯂꯤꯕꯅꯤ꯫ ꯂꯣꯡꯅ ꯍꯤꯞꯂꯦ, ꯂꯣꯡꯅ ꯍꯦꯛꯇ ꯍꯧꯒꯠꯄꯅꯤ꯫ ꯆꯦꯞꯅ ꯍꯤꯞꯂꯦ, ꯆꯦꯞꯅ ꯍꯦꯛꯇ ꯍꯧꯒꯠꯄꯅꯤ꯫ ꯃꯤꯒꯤ ꯃꯅꯝ, ꯈꯣꯡꯊꯥꯡꯒꯤ ꯁꯥꯎꯝꯁꯨ ꯌꯥꯝꯅ ꯈꯪꯒꯟꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯦꯞꯐꯝ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯥꯍꯨꯝ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯨꯝꯂꯦꯟꯕꯤ 15ꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯂꯨꯊꯨꯝꯕ ꯆꯪꯂꯛꯂꯤꯕꯤ ꯂꯩꯃ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯅ ꯃꯨꯟꯅ ꯈꯪꯏ꯫ ꯃꯍꯥꯛ ꯊꯧꯑꯣꯏꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯥꯁꯤꯟꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛ ꯎꯪꯖꯥꯅꯔꯤ, ꯑꯔꯨꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯗꯦꯕꯦꯟꯗ꯭ꯔ ꯀꯧꯔꯨꯔꯒ ꯋꯥꯐꯝ ꯈꯔ ꯇꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯂꯤꯛꯂꯥꯏꯅꯣ! ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯍꯟꯖꯕꯤ ꯍꯥꯎꯕꯝ ꯆꯅꯨ ꯂꯤꯛꯂꯥꯏꯔꯣꯛꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯃꯤꯡꯒꯧ ꯂꯤꯛꯂꯥꯏꯅꯨ ꯍꯥꯏꯕ ꯑꯗꯨ ꯀꯧꯔꯒ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡꯈ꯭ꯌꯥ! ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯥꯈꯠꯆꯅ ꯀꯧꯔꯒ ꯍꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯁꯥꯃꯨ ꯍꯛꯆꯥꯡ ꯏꯕꯤꯔꯕ꯭ꯔꯥ? ꯂꯩꯃ, ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯁꯪꯒꯥꯏ ꯁꯦꯟꯕ ꯑꯃ ꯊꯥꯔꯒ ꯅꯅꯥꯎ ꯏꯕꯨꯡꯉꯣ ꯗꯦꯕꯦꯟꯗ꯭ꯔꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ꯫
Haujikpo liklai rokpina mamit langkhalap tawna makha tana hangli moi pabung kya kari karamba sabau lanbau leirabage lanpaw amasu leire aduga ngasai nungthil itei masijana aibu kauraga aruba wafam kara haudore ibung si Narsingana ngai hak sontharaga ngangli aduda inaw ibungo Devendraga tana hobuna phabra khalibani mahaki mabukning nahanbasu yaba nattedo ipa amata oirabasu ima di tinadabanina moi pabung kya liklai rokpina ngai hak khallaga samtharaduna hairi ahing asida manaw ibungo kauruba haunadeda kari karamba aruba wafamno nanai nubiga tanaba yaba oirabadi hana khanahobuna pharoidro aibusu ngakpigani leingaklon landaron khana neinabado kharadi saruk yahanbiu kanana khangba liklai rokpina hainingba wafam khara nunglot oina thamki taubasu mahaki sagai asisu mahausadagi konunga samnarei haubam chanu kaya maidingu singi matamda leimarenbi okibasu leikhre haubamgi mappa mapu mabung mopa kaya su konunga mari leinare phamnaiba kaya oikrabani haubam selungba haubam kairungba kaya leikhre haujikna mapal thokpa haubam bino na mantri oiri loisang kaya da phammacha paiba haubam gi sagai ataisu konung khallibani haubam chanu liklai rokpina maisnam chanu kumudini liklai yokpibu mapanda nungshiba ulabasu nungdadi singnaba ama leiri kanana khangba liklai rokpi amadi liklai yokpi anigi wahaudagi nongmadi konung manungda karigumba ama thoklabasu lan amadi nupi thadoknaba yade ibung si Narsingana magi taloi hanjabigi loisin khidaba wangang tabada haiphet ngakchane mamit langkhalap tawna amadi chingnarap tawna hangle leima nahaksu lengaklon yawninglabo kanana khangba haiba adudi kari pakhongnone liklai rokpina mapuroiba yubrasta mapham matamgi matungina kauningba mingau kauje konunglongi thogalon mingau su kauje ahingi lumdinnaba matamdadi nangma pamuba isabi kaubasu yawi mimangda oiragana sana kya halsu kauze mama amagi maungda moi pabung kya haina su kauze aduga amugna ibung si nungshiba haiduna kauraklabadi manaw ibungo Narsinga hekta pangthaki ahingdadi nupagi asonba le nupina ngamdaba nupabu leibro nupagi asawbabu nupina irai laina phathabasu ngame yumbalongi mafam matam amadi punglei khelei saklon hongdok hongjinda liklai rokpisu lamyobini magi lonabi kaya kum kanghanbasu yawkhribani taubasu konungdadi ningthem singi taloi hanjabi singase yam sakti leibi ngaktani haubam sanu liklai rokpi asi halaya bi leimanate Maisnam kumudiniga lamba tauge khanjaribani mahaki pakhong nunglot atai nate kanana khangba nongma ehaksu leimarinbi oiduna palakpa yai haiba asini madumakti thauna leiba mapuroibagi maphamda phongdokpa ngamjadri adubu yaka ngairi mikup nahom singna konunglonjat sanajari kanana khangba haiba ko leima ibung si Narsingana ngai haktang khantaraga khanghai haidorei liklaino konung haiba sidi yamna chekchingadabani amana amabu thajanadabani oithokloidaba wafam ngakta khanbasu yade chinlei cheksilu adubu kanana khangba senapati inaw ibungogi mahutta ibungsi kanano ma halakpasu yari ko mantri mayungi ningthemama itei masija khanba lakle ibungsi liklai rokpina mapuroibabu ngaklap tawraga hairi takpiriba wafam adubu kadomdagi aronba paunone nanai nupina haijabadi maduna chadeda kanana khangba nongmai haksu leimarenbi oirakpa yai haijabani maibi panjinasu mayi yenglaga hairamido is mi takhini ne liklaino kadomdagi miho wakhalno leima ibungsi Narsingana makhatana nosile itei masijagi napa yaukhini ko chikchilo manglana do kaidongoi da su khaluganu
ꯑꯩꯗꯤ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯗꯦ. ꯉꯥꯛꯄꯤꯒꯅꯤ. ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯇꯨꯅ ꯅꯔꯁꯤꯡꯍꯥꯒꯤ ꯈꯨꯌꯥ ꯑꯣꯏꯔꯞꯅ ꯐꯝꯂꯒ ꯃꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯇꯧꯕ ꯑꯣꯏꯅ ꯃꯁꯥ ꯅꯝꯅ ꯅꯝꯅ ꯑꯃꯨꯛ ꯉꯥꯡꯂꯛꯏ. ꯇꯧꯕꯇꯕꯨ ꯏꯕꯨꯡꯁꯤꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯕ ꯌꯥꯒꯅꯤ? ꯑꯩꯗꯤ ꯅꯪꯇꯒꯤꯅꯤ. ꯂꯤꯛꯂꯥꯏꯅꯨ, ꯅꯔꯁꯤꯡꯍꯥꯅ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯑꯩꯈꯣꯏ ꯉꯧꯕ꯭ꯔꯥꯝ ꯁꯥꯏꯒꯤ ꯅꯤꯡꯊꯦꯝ ꯃꯆꯥꯁꯤꯡꯗꯤꯅꯦ ꯃꯩꯗꯤꯡꯉꯨ ꯒꯔꯚꯅꯤꯋꯥꯁ ꯃꯍꯥꯔꯥꯖꯀꯤ 14 ꯁꯨꯕ ꯃꯤꯔꯣꯜ ꯁꯨꯊꯥꯡꯅꯤ. ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯕꯒꯤ ꯍꯛ ꯂꯩꯇꯦꯗꯣ, ꯇꯥꯡꯕꯜ ꯃꯨꯟꯅꯕ ꯌꯥꯎꯈꯤꯗꯦꯗꯣ. ꯑꯩꯈꯣꯏꯕꯨ ꯁꯦꯅꯥꯄꯇꯤ ꯃꯌꯨꯝ ꯍꯥꯏꯔꯒ ꯈꯪꯅꯩ, ꯅꯤꯡꯊꯧ ꯑꯣꯏꯐꯝꯗꯤ ꯊꯣꯛꯇꯦ. ꯑꯗꯣ ꯏꯕꯨꯡꯁꯤ ꯉꯥꯛꯄꯤꯒꯅꯤ. ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯃꯈꯥ ꯇꯥꯕ ꯇꯧꯗꯅ ꯆꯞ ꯂꯦꯞꯊꯣꯛꯈꯤ. ꯑꯩ ꯁꯥꯎꯗꯦ, ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯌꯨꯅꯦ. ꯆꯍꯤ 3 ꯈꯨꯟꯇꯥꯛꯉꯩꯗ ꯉꯧꯕ꯭ꯔꯥꯝ ꯁꯥꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ. ꯍꯥꯏꯔꯔꯣꯏꯗ ꯏꯕꯨꯡꯁꯤ. ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯃꯈꯥ ꯇꯥꯗꯅ ꯂꯦꯞꯊꯣꯛꯈꯤ. ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯥ ꯏꯀꯥꯏꯔꯞ ꯇꯧꯏ. ꯃꯥꯒꯤ ꯇꯥꯂꯣꯏ ꯍꯟꯖꯕꯤ ꯍꯥꯎꯕꯝ ꯆꯅꯨꯅ ꯀꯥꯡꯊꯣꯔꯛꯂꯤꯕ ꯄꯣ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯒꯩ ꯆꯦꯟꯊꯒꯗꯕ ꯋꯥꯐꯝ ꯈꯔ ꯂꯩꯔꯤ. ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯈꯪꯏ. ꯃꯔꯤ ꯃꯔꯤ ꯍꯦꯛ ꯍꯥꯏꯗꯣꯛꯄꯁꯨ ꯈꯤꯇꯛ ꯇꯧꯖꯩ. ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯥꯒꯤ ꯃꯄꯜ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅꯆꯤꯡꯕ ꯉꯧꯕ꯭ꯔꯥꯝ ꯁꯥꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ 4ꯅ ꯐꯪꯖꯗ ꯆꯛꯆꯥꯒꯨꯝ ꯑꯋꯥꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯈꯤ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯋꯥꯒꯤ ꯑꯔꯇꯤꯇꯤꯗ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯖꯦꯁꯤꯡ, ꯌꯥꯗꯨꯁꯤꯡ, ꯔꯥꯘꯔꯁꯤꯡ ꯑꯗꯨꯒ ꯅꯔꯁꯤꯡꯍꯒꯤ ꯃꯄꯥꯕꯨꯡ ꯚꯗ꯭ꯔꯁꯤꯡ ꯃꯈꯣꯏ 4 ꯑꯁꯤꯅꯤ. ꯃꯈꯣꯏ ꯐꯝꯕꯥꯜ ꯇꯣꯡꯉꯤ ꯇꯣꯡꯗꯦ, ꯃꯇꯤꯡ ꯂꯩꯇꯕ ꯅꯤꯡꯊꯧ ꯉꯥꯛꯇꯅꯤ ꯍꯥꯏꯅꯩ. ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯃꯥꯡꯗ ꯃꯩꯗꯤꯡꯉꯨ ꯍꯥꯞꯐꯝ ꯊꯣꯛꯏ, ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯌꯦꯠꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯤ. ꯀꯥꯏꯅꯊꯪꯗ ꯃꯩꯗꯤꯡꯉꯨ ꯍꯥꯞꯆꯤꯟꯗꯨꯅ ꯐꯝꯕꯥꯜ ꯃꯤꯡꯊꯣꯜ ꯑꯃꯃꯝꯁꯨ ꯇꯞꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ. ꯃꯈꯣꯏꯒꯤ ꯐꯝꯕꯥꯜ ꯃꯤꯡꯊꯣꯜꯁꯤꯡ ꯑꯗꯨꯗꯤ ꯃꯩꯗꯤꯡꯉꯨ ꯖꯦꯁꯤꯡꯗꯤ ꯐꯝꯕꯥꯜ ꯃꯤꯡꯊꯣꯜ ꯄꯤꯔꯝꯗꯦ. ꯃꯩꯗꯤꯡꯉꯨ ꯌꯥꯗꯨꯁꯤꯡꯕꯨ ꯅꯣꯡꯄꯣꯛ ꯆꯤꯡꯂꯦꯟ ꯈꯣꯝꯕ ꯃꯩꯗꯤꯡꯉꯨ ꯔꯥꯘꯔꯁꯤꯡꯁꯨ ꯐꯝꯕꯥꯜ ꯃꯤꯡꯊꯣꯜ ꯄꯤꯔꯝꯗꯦ. ꯃꯩꯗꯤꯡꯉꯨ ꯚꯗ꯭ꯔꯁꯤꯡ ꯅꯤꯡꯊꯧ ꯈꯥꯕ ꯅꯔꯁꯤꯡꯍꯒꯤ ꯃꯄꯥꯕꯨꯡ ꯑꯁꯤꯕꯨꯅ ꯃꯩꯗꯤꯡꯉꯨ ꯅꯣꯡꯆꯨꯞ ꯂꯝꯀꯥꯏ ꯉꯝꯕ ꯍꯥꯏꯗꯨꯅ ꯐꯝꯕꯥꯜ ꯃꯤꯡꯊꯣꯜ ꯄꯤꯔꯒ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯂꯥꯠꯆꯜꯂꯝꯃꯤ. ꯇꯧꯕꯇꯕꯨ ꯑꯋꯥ ꯂꯟꯀꯥꯏꯅꯕꯒꯤ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤ ꯃꯅꯨꯡꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯂꯥꯞꯄꯟꯗ ꯏꯔꯝꯃꯤ. ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯒꯤ ꯅꯨꯡꯂꯣꯟ ꯑꯁꯤ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯥꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯏ. ꯃꯇꯝ ꯈꯔ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡꯅ ꯄ꯭ꯔꯖꯥ ꯌꯥꯎꯗꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯀꯌꯥ ꯄꯥꯝꯖꯈꯤꯗꯦ. ꯇꯧꯕꯗꯤ ꯚꯗ꯭ꯔꯁꯤꯡꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯇꯥꯡꯕꯜꯕꯨ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯂꯧꯅꯩ. ꯒꯝꯚꯤꯔꯁꯤꯡꯍ, ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎ 2ꯅ ꯑꯋꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯀꯪꯂꯩ ꯇꯥꯡꯕꯜ ꯍꯟꯖꯤꯟꯕ ꯉꯝꯈꯤ. ꯃꯇꯝ ꯑꯗꯨꯗ ꯅꯔꯁꯤꯡꯍꯒꯤ ꯃꯄꯥꯕꯨꯡ ꯚꯗ꯭ꯔꯁꯤꯡꯅ ꯑꯋꯥ ꯉꯝꯕ ꯃꯆꯥ 2 ꯑꯃꯗꯤ ꯑꯇꯩꯕꯨ ꯀꯧꯁꯤꯜꯂꯒ ꯋꯥꯔꯣꯏ ꯄꯥꯎꯃꯦꯟ ꯑꯃ ꯄꯤꯔꯝꯃꯤ. ꯏꯄꯥꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯋꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗ꯭ꯔꯦ. ꯏꯄꯥꯒꯤ ꯁꯥꯃꯨ ꯐꯥꯕ ꯒꯝꯚꯤꯔꯁꯤꯡꯍ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯌꯨ. ꯅꯅꯥꯎ ꯅꯔꯁꯤꯡꯍꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯍꯜꯂꯨ. ꯑꯗꯨꯒ ꯅꯌꯥꯝꯕꯨꯡ ꯕꯤꯁ꯭ꯋꯅꯥꯊ ꯗꯥꯎꯖꯤ ꯁꯅꯥ ꯄꯣꯛꯂꯝꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯖꯦꯕꯤꯔ ꯁꯅꯥ ꯈꯣꯡꯁꯥꯡꯕꯕꯨ ꯌꯨꯕꯔꯥꯖ ꯑꯣꯏꯍꯜꯂꯨ. ꯅꯈꯣꯏ ꯅꯤꯡꯊꯦꯝ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯧ. ꯅꯤꯡꯊꯦꯝ ꯁꯥꯒꯩ ꯇꯣꯈꯥꯏꯅꯒꯅꯨ. ꯏꯄꯥꯗꯤ ꯂꯥꯏ ꯅꯤꯡꯕ ꯆꯠꯈ꯭ꯔꯒꯦ. ꯆꯍꯤ ꯑꯃꯇꯪ ꯅꯤꯡꯊꯧ ꯑꯣꯏꯅ ꯀꯪꯂꯩ ꯇꯥꯡꯕꯜ ꯁꯪꯂꯝꯕ ꯃꯄꯥꯕꯨꯡ ꯚꯗ꯭ꯔꯁꯤꯡ ꯅꯤꯡꯊꯧ ꯈꯥꯕꯅ ꯍꯥꯏꯔꯝꯕ ꯑꯔꯣꯏꯕ ꯆꯤꯟꯀꯣꯏ ꯑꯗꯨ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ. ꯇꯧꯕꯗꯤ ꯂꯤꯛꯂꯥꯏꯅꯨ, ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯔꯥꯖꯚꯣꯛ ꯐꯪꯖꯧ ꯍꯥꯏꯕ ꯂꯩꯔꯕꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗ. ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ ꯇꯟꯖꯥ ꯆꯥꯔꯨꯕꯗꯒꯤ ꯑꯋꯥꯒꯤ ꯃꯤꯈꯥ ꯄꯣꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯀꯪꯂꯩ ꯇꯥꯡꯕꯜ ꯁꯪꯂꯝꯃꯤ. ꯃꯗꯨꯒꯤꯗꯃꯛ ꯅꯔꯁꯤꯡꯍ ꯑꯩꯅ ꯏꯄꯥꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯩ. ꯑꯗꯨꯕꯨꯅꯦ, ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅ ꯑꯩꯕꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯌꯨ, ꯌꯥꯝꯕꯨꯡ ꯒꯝꯚꯤꯔꯁꯤꯡꯍꯕꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯨ ꯍꯥꯏꯔꯝꯕꯅ ꯆꯤꯟꯀꯣꯏ ꯑꯗꯨꯗꯤ ꯉꯥꯛꯄ ꯇꯥꯏ. ꯌꯥꯝꯕꯨꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥꯅ ꯅꯤꯡꯊꯧ ꯑꯗꯨꯝ ꯑꯣꯏꯁꯅꯨ. ꯑꯩꯈꯣꯏ ꯁꯦꯅꯥꯄꯇꯤ ꯃꯌꯨꯝꯒꯤ ꯅꯤꯡꯊꯦꯝ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯕ ꯑꯁꯤꯇꯅꯤ ꯅꯔꯁꯤꯡꯍ ꯑꯩꯅ ꯄꯥꯝꯂꯤꯕ. ꯏꯍꯦ, ꯑꯩꯁꯨ ꯑꯃꯗꯤ ꯁꯣꯏꯈ꯭ꯔꯦ, ꯊꯣꯛꯄꯅꯤꯗ. ꯀꯔꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣ? ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ. ꯑꯗꯨꯒ ꯈꯨꯗꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅꯁꯨ ꯍꯥꯏꯔꯛꯏ. ꯑꯣ,
ꯈꯪꯂꯦ ꯈꯪꯂꯦ ꯌꯨꯕꯔꯥꯖ ꯖꯦꯕꯤꯔꯗꯒꯤ ꯌꯨꯕꯔꯥꯖꯀꯤ ꯐꯝ ꯏꯕꯨꯡꯁꯤꯅ ꯃꯨꯟꯕꯤꯍꯧꯔꯦ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯕꯨꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯗꯨꯃꯗꯤ ꯑꯩꯍꯥꯛ ꯂꯥꯟꯈ꯭ꯔꯦ ꯅꯔꯁꯤꯡꯍꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯁꯝꯊꯔꯛꯏ ꯇꯧꯕꯗꯤꯅꯦ ꯑꯩꯒꯤ ꯋꯥꯖꯔꯛꯂꯕ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯗꯦꯕꯦꯟꯗ꯭ꯔꯕꯨ ꯀꯣꯟꯁꯤꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯅꯤ ꯂꯩꯈꯤꯕꯅ ꯏꯆꯥ ꯖꯦꯕꯤꯔꯕꯨ ꯈꯠꯇꯣꯛꯇꯕ ꯌꯥꯗꯕ ꯃꯔꯝ ꯑꯃꯁꯨ ꯂꯩꯈꯤꯗꯣ ꯃꯔꯝꯗꯨ ꯈꯔꯗꯪ ꯈꯪꯖꯅꯤꯡꯏ ꯂꯤꯛꯂꯥꯏꯅꯨꯅ ꯇꯛꯁꯤꯜꯂꯛꯏ ꯏꯕꯨꯡꯁꯤꯅ ꯈꯔꯗꯪ ꯁꯟꯗꯣꯛꯄꯤꯌꯨ ꯑꯍꯥꯟꯕꯗ ꯌꯥꯝꯕꯨꯡ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯣꯡꯒꯥꯈ꯭ꯔꯕꯗꯤ ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎꯅ ꯅꯤꯡꯊꯧꯈꯨꯕꯝ ꯃꯨꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯖꯦꯕꯤꯔꯅ ꯀꯔꯇꯥꯒꯤ ꯅꯤꯡꯊꯦꯝ ꯈꯔ ꯈꯣꯝꯂꯒ ꯇꯥꯡꯕꯜ ꯃꯨꯟꯅꯕ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯪꯈꯤ ꯃꯥꯒꯤꯗꯤ ꯃꯅꯥꯎ ꯊꯣꯛꯄ ꯅꯤꯡꯊꯦꯝ ꯄꯤꯁꯛꯄꯨ ꯅꯤꯡꯊꯧ ꯍꯥꯞꯈ꯭ꯔꯦ ꯇꯥꯕꯗꯒꯤ ꯂꯥꯜꯍꯧꯕ ꯇꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯅꯥꯎꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯅꯔꯁꯤꯡꯍꯅ ꯃꯈꯥ ꯇꯥꯗꯅ ꯂꯦꯞꯊꯣꯛꯈꯤ ꯑꯗꯨꯕꯨ ꯖꯦꯕꯤꯔꯕꯨ ꯈꯠꯇꯣꯛꯄ ꯇꯥꯈꯤ ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯋꯥꯐꯝ ꯑꯁꯤꯅ ꯋꯥꯃꯥꯡ ꯌꯥꯟꯕ ꯑꯣꯏꯅ ꯊꯝꯂꯒ ꯃꯈꯥ ꯇꯥꯅ ꯅꯣꯠꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯗꯦꯕꯦꯟꯗ꯭ꯔꯗ ꯁꯦꯅꯥꯄꯇꯤ ꯊꯤꯟꯗꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯔꯁꯤꯡꯍꯅ ꯉꯥꯏꯍꯥꯛ ꯂꯛꯀꯛ ꯇꯧꯔꯒ ꯁꯝꯊꯔꯛꯏ ꯃꯍꯥꯛꯁꯨ ꯁꯦꯅꯥꯄꯇꯤ ꯃꯌꯨꯝꯒꯤ ꯅꯤꯡꯊꯦꯝꯆꯥꯅꯤꯗꯣ ꯑꯋꯥ ꯇꯥꯟꯊꯣꯛꯄꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯅꯤꯗꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯏꯇꯩꯃꯁꯤꯖ ꯃꯩꯁꯅꯥꯝ ꯀꯨꯃꯨꯗꯤꯅꯤꯒꯤ ꯁꯥꯒꯩꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯊꯣꯛꯄꯤ ꯃꯩꯁꯅꯥꯝ ꯆꯅꯨ ꯀꯨꯟꯖꯄꯇꯤ ꯂꯧꯔꯤꯕꯅꯤꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯃꯣꯏ ꯄꯥꯕꯨꯡꯁꯅ ꯀꯌꯥ ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯃꯔꯛ ꯈꯪꯊꯠ ꯊꯠꯆꯤꯟꯗꯨꯅ ꯍꯪꯂꯛꯏ ꯏꯆꯦꯝꯁꯤꯖ ꯃꯩꯁꯅꯥꯝ ꯀꯨꯃꯨꯗꯤꯅꯤꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯀꯨꯟꯖꯄꯇꯤꯗꯣ ꯑꯍꯤꯡꯗ ꯊꯥꯖꯤꯜꯂꯒ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯗꯦꯕꯦꯟꯗ꯭ꯔꯕꯨ ꯐꯥꯈꯤꯕꯅꯤ ꯍꯥꯏꯅꯩꯗꯣ ꯍꯣꯏꯅꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯔꯥꯖꯅꯤꯇꯤ ꯍꯩꯕꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤꯅꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯗꯦꯕꯦꯟꯗ꯭ꯔ ꯅꯠꯇꯕ ꯑꯇꯩꯁꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯅꯤ ꯏꯕꯨꯡꯁꯤ ꯊꯧꯀꯥꯏ ꯉꯝꯕꯒꯤ ꯃꯐꯝꯗꯁꯨ ꯃꯩꯁꯅꯥꯝꯆꯥ ꯆꯅꯨ ꯑꯔꯥꯏꯕꯤ ꯊꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪ ꯈꯣꯝꯖꯤꯟꯈꯤ ꯃꯔꯛ ꯊꯠꯅ ꯃꯣꯏ ꯄꯥꯕꯨꯡꯁꯅ ꯀꯌꯥ ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯃꯩꯁꯅꯥꯝ ꯆꯅꯨ ꯑꯔꯥꯏꯕꯤꯗꯣ ꯃꯥꯏꯕꯝ ꯆꯅꯨ ꯊꯕꯥ ꯑꯍꯜꯅ ꯂꯣꯟꯅ ꯀꯧꯊꯣꯛꯂꯒ ꯊꯥꯡꯒ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯁꯤꯡꯍꯁꯨ ꯌꯥꯎꯈꯤ ꯍꯥꯏꯅꯩꯗꯣ ꯏꯁ ꯏꯕꯨꯡꯁꯤ ꯊꯧꯀꯥꯏ ꯉꯝꯕꯒꯤ ꯂꯣꯏ ꯊꯥꯐꯝꯗ ꯅꯨꯄꯤ ꯅꯍꯥ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯏꯇꯩꯃꯁꯤꯖꯅ ꯇꯥꯔꯕꯗꯤ ꯂꯣꯏ ꯀꯨꯝꯕꯒꯤ ꯃꯤꯌꯥꯠ ꯁꯥꯡꯊꯕꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯔꯁꯤꯡꯍꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯁꯝꯊꯔꯦ ꯑꯗꯨꯒ ꯏꯇꯩꯃꯁꯤꯖ ꯃꯥꯏꯕꯝ ꯆꯅꯨ ꯑꯍꯜꯅ ꯃꯖꯥꯏꯕꯨꯡꯉꯣ ꯔꯥꯖꯁꯤꯡꯍꯕꯨ ꯊꯧꯀꯥꯏ ꯉꯝꯕꯗ ꯂꯥꯟꯒꯤ ꯃꯍꯩ ꯇꯝꯍꯜꯂꯒ ꯁꯣꯏꯗ꯭ꯔꯦ ꯇꯥꯡꯕꯜ ꯂꯥꯟ ꯑꯃꯁꯨ ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯁꯠ ꯍꯦꯛꯇ ꯐꯦꯟꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯔꯣꯏ ꯔꯥꯖꯁꯤꯡꯍꯅ ꯄꯥꯈꯪ ꯐꯥꯔꯛꯄꯗ ꯆꯍꯤ 10ꯃꯨꯛꯇꯤ ꯆꯪꯈꯤꯅꯤ ꯑꯁ ꯂꯤꯛꯂꯥꯏꯅꯨ ꯅꯪꯁꯤꯗꯤ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯍꯟꯖꯕꯤꯒꯤ ꯍꯩꯁꯤꯡꯕ ꯑꯃꯗꯤ ꯄꯣꯃꯤꯠ ꯎꯕ ꯉꯝꯕ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯛꯏ ꯍꯟꯗꯛꯀꯤ ꯃꯄꯣꯛꯀꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯗꯗꯤ ꯅꯍꯥꯛ ꯂꯩꯃꯔꯦꯟꯕꯤ ꯑꯃ ꯑꯣꯏꯕ ꯐꯪꯖꯧ ꯑꯩꯗꯤ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯇꯒꯤ ꯂꯩꯃꯔꯦꯟꯕꯤ ꯑꯣꯏꯒꯅꯤ ꯌꯥꯏꯗꯅ ꯂꯤꯛꯂꯥꯏꯔꯣꯛꯄꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯌꯥꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ ꯃꯁꯥꯕꯤ ꯏꯕꯨꯡꯉꯣ ꯀꯧꯖꯔꯒ ꯏꯔꯥꯡ ꯊꯥꯡꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯀꯧꯖꯩ ꯏꯕꯨꯡꯁꯤ ꯅꯨꯡꯁꯤꯕ ꯁꯥꯕꯤ ꯏꯅꯦ ꯃꯆꯥ ꯄꯥꯝꯃꯨꯕ ꯏꯁꯥꯅꯧ ꯂꯤꯛꯂꯥꯏꯅꯨ ꯏꯕꯨꯡꯁꯤ ꯅꯔꯁꯤꯡꯍꯅ ꯑꯁꯨꯝ ꯍꯥꯏꯔꯒ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯈ꯭ꯔꯦ